ꯑꯍꯥꯟꯕꯗ ꯃꯃꯤ ꯄꯔꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯇꯤꯖꯟꯁ ꯀ꯭ꯂꯕꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯄꯥꯡꯊꯣꯛꯄ 52ꯔꯛ ꯁꯨꯕ ꯑꯦꯅꯨꯋꯦꯜ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ꯫ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ MLA ꯇ꯭ꯔꯣꯐꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ 2022 ꯍꯟꯗꯛ ꯆꯍꯤꯒꯤ ꯉꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 18 ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯕꯨꯝ ꯂꯩꯀꯥꯏ ꯋꯥꯡꯈꯩ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯅꯥ ꯃꯔꯤ ꯍꯥꯏꯕꯗꯤ ꯃꯥꯔꯖꯤꯡ ꯄꯅꯥ, ꯋꯥꯡꯕ꯭ꯔꯦꯟ ꯄꯅꯥ, ꯀꯧꯕꯨ ꯄꯅꯥ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯄꯅꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯨꯕ ꯅꯥꯟꯕ ꯇꯥꯟꯅꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯒꯤ ꯄꯅꯥ ꯂꯥꯛꯄꯣꯏꯗ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯊꯧꯔꯝ ꯂꯧꯃꯤꯒꯅꯤ ꯂꯣꯏꯅꯅ ꯊꯥꯡꯖꯤꯡ ꯄꯅꯥꯒꯤ ꯑꯣꯏꯅ ꯄꯅꯥ ꯂꯥꯛꯄ ꯁꯟꯒꯤ ꯃꯔꯨꯞ ꯆꯥꯊꯣꯛ ꯑꯅꯤꯅ ꯊꯥꯡꯖꯤꯡ ꯄꯅꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯅꯥ ꯃꯔꯤꯒꯤ ꯄꯅꯥ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯌꯥꯎꯊꯣꯛꯆꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯏꯀꯥꯏꯊꯤꯕ ꯁꯤꯇꯤꯖꯟ ꯀ꯭ꯂꯕꯀꯤ ꯕꯤꯜꯗꯤꯡꯗ ꯊꯧꯗꯥꯡ ꯂꯧꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯤꯇꯤꯖꯟ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯧꯔꯕ ꯄꯤꯖꯔꯤ꯫ Ya, aku juga masih seperti tahu teman ini.
ꯆꯩ ꯑꯃ ꯉꯁꯥꯏ ꯊꯨꯅꯨ ꯑꯣꯟꯅꯕ ꯑꯃ ꯂꯩꯕꯗꯣ ꯀꯗꯥꯏ ꯆꯠꯐꯝ ꯈꯪꯗꯦ 자, 장난을 보면. 이거. 이거. ꯃꯇꯦꯡ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯋꯥꯛꯅ ꯄꯨꯋꯥꯎꯇ ꯌꯦꯡꯉꯤ ꯌꯦꯡꯉꯤ